Haukiba January tang taramanga dagi hauduna haibong popida second goju Rayu Karate Do and Kung Fu Thang ta free training camp ama pangthorok pagi loishin bagi thorom ama haibong popi apunbana haro association sinduna pangthokrai ngasigi thorom adu da haibong popi youth club ki president sagwal sem nabana chief guest amadi haibong popi khul ki president haubam Bhuvan T Hai Santi Kumar National Awardee Maisnam Ibotom D National Awardee Kung Fu Black Belt C Has Premchandar Singh President and Combatant Chief Hariba Miyoi Singh asira athoba mitunen Singh oiduna thorom adu haudokhe Thaudo adu haudokpada mitunen Singh da lenganya duna ikai khunnabasu utkhe amaromda ngasigi thorom adu da karate dugi so amasu utkhi thorom adugi chief guest oikiba sagwal sem nabana fogdokhibada ngasi haibong popi apunbana haro association sinina numitara mangani gi oba free training camp ama pangthoktuna lamdam asida lariba angang singbu apaba maikaida purak na ba khonarakpa asi yamna phaba khongthang amani ngasigi angang singna oliba so asi asuki matik phajai numitara mangani khakta tamliba angang singna ngasigi asumna phajana tarokani haiba thajarude maramasina Mama Mapa oiba singna makhatana tamhanduna angang singi career sem biduna nisagi ipakta takhidana bahonam nasi haba wafum thamke अरे नहीं तो कम से कम बहुत खबर वाले हैं तो अभी होगी लाइन तो होगा साथ क्या मांग आए सारा तो होगा बस ये कोई मांग के अरे यार पता नहीं यूं करता रहता है